lakle lakle Inspector Tayai Ahan Ramakta the Inspector Tayai Tabiri Basimu James Hagurjamna Taramok Sabulona Ikok Nona Kurumjari Ngasi Supuduna Laksari Inspector Tayai Listing Amaga Ahum Shuba Tankak How Kiba Megi Tang Ahum Degi Tonga Tonga Toba Singi Wari Amadi Rilip Kem the Labor Wari Kaya Paring Nina Tahan Sakraba Matunda Wari Singasteki Kachitung Teduk Jaduna Potuk Shariba I say Nangini Taraga Mari Shuba Taka Amadi Narangi Matek Amatan Amadi Anova Tankak Tabisi Saba Tapa Maning Tunguna Loina Maktadi Lakibi Adubu Mapagi Nushiba Yaudana Sanato in a Kaidonda Mahak Tungi Punchida Pabama Sumai Oira Haiba Wapama City Payexena Tamjaning Your Honor Mona Cantabiduna Angangasi Mapada Adumak Lehendi Asukuiraba Matamasida Angangasibu Hanatuna Yendraga Haujikak Angangasi Saurlaga Imung Asina Tawai Suyam Yorolibsi Quaidi Angapan Angama Yokomatam the Pigling Imatam Anganga to Komsing Imatam Mamadu Kado Dunlebagi Matamadu the Karimata Hanatuna Yendraga Haujikak Yang Privacy Masagi Kudung Saba Kari Yang Nanabagidama Angangasi Balon or Honarquin Maramasida Sanatuibu Mapagi custody delay by Matik Chapchabani Your Honor That's all Your Honor Petitioner Makadigi Kari Habining Balabi Your Honor Putoktuna Kanan in a Bagi Wapam the Todo Palate Kangayaba Hababu Kankri Tasing Harabada Mangal Matik Sadraba Masagi Wakal the unfit wherever Aduga Norman Oidraba Miamada Angang Sino Hadan Agimarum Habiri Wafamasi Your Honor Masidi Kananing I Oidraba Wafamaman Aduna Agi Wafamdi Sanatoi Haribasi Yasna the Sinabiduna Hey and Matik Sagani Habo Wafamsi Masida Tamsagi That's all Your Honor Nati I get on the Sanato I want to see Nagadami Moina Hadisi Amnale I want to see Nagadami I guess Sanato Kanam to see Navero I want to see Nagadami Order I know a sign hydro I know what I hike Nang Panam Chumlabusu Nang Norman or they have say Nang Namatam Punamakta Loin Oli Manamasida Nakan Animaki Wafam Tarba Matunda Nasiki Quarter Sinawara Madudi Sanato Hariba Angang Asi Mama Oriba Yaisnada Sir Karino Inspector Sir Case Asi Chapchabu Winners Curlizari Sir Machimatan Tabiradi Sir Case Asi Makata Nanaba Adudi Defense Council Karino Pigadorivse Inspector Witness spoke to Kakal Thank you sir Skinoniamo Torisbo Case the Monaco Rilo Tupurum to do it I want to know the Pigidor Malin I couldn't Sidanine Yona I could very like Shudro Could I know Oh Asa qui biting as I buy Budu winning a city direct if I need her. I'm not I couldn't. If I lad they put a back going toward them. A carito get the gate do young women home tarry. If by the Tanjas the set down a Pogilak Pessia. Then Schweilau draw. Yamo, I'm to a cookie. Carry Harriet get the together again. At the day, Manamu, what calls it Tavi and Jelly. Order. By am long if Sicarino. Amutalamigro. Inspector. Nana Karigi Mutano. I couldn't dialogue Tom Dice than Hana Mapomatoris. Adua, Nana talk Toroni Momosina. Kariguma Ein Kaiba Tabu or Matarabadi. Nak in attack the corner Kari disciplinary action Natraga. Nang in attack the Karitorka the Gabs and Congro. Your Honor, I am to Subsana country. Aduga, I police officer. I Sana Ein Gimaramda, Subsana country. I know Karigam the court cases and loud Tom died in a late Libano Habisu. Your Honor, Madugimaram lay begin. What are we bet? Karigum you are from Chinalama Taragadi. I get the pinning with Andiado, Pibiba. I Taramok Sagan. Inspector Nana Karigi the Mutano court Asida upon repetives. Aduga, Nana hiding the Kari, makes in Karigumanahana, Madam Sana Kambo of it. Aduga, I could get quarter Sidan Han upon my people with Taragadi, I in Haribasi. No wonder Yamna Solakan. Your Honor, I will not pay. Case Asiga Marilina Bagidama, I am up from a stop on the picket. I ordered Makakari no Nanga Palms. Your Honor, I am up from a sticky Kangi Madudi. Sazo Hariba, Yasnagi Apokpoma Pasi, Case Asiga, Yamna Sound, Senabaki Wapam Cock. I could alleged. Madugi Kudam Sangam de Your Honor, Madugi Kudam Sangam, Chapchana Utek. Yaki Matunda, what Asida Sweden and Maki. Marale Bamio Singadu, Sweden. Inspector, I could be Matamangan by Habidia. Court Pomatamangan by Basi, Panisival Oevasi, Nak Nasanamuna, Kangabanatra Inspector, Your Honor, Punamak Island country. Yahatan di Matam Pibi. Marakasida, Kiesasiga Marilina, Wafam Kardang, I have Tamjak, Amadi, Achumba Amadi Asing Moputopana, what a Sigi to quiet my parting out with Wafam Organ Hadina, I Tamjak.
ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯉꯁꯤ ꯀꯣꯔꯠ ꯑꯁꯤꯗ ꯂꯦꯞꯄꯤꯔꯤꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯏꯔꯤꯕ ꯃꯃꯤꯠꯇ ꯐꯤ ꯑꯃꯨꯕ ꯌꯦꯠꯁꯤꯟꯗꯨꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯃꯤꯠꯇ ꯐꯤ ꯀꯨꯞꯁꯜꯂꯕꯁꯨ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯔꯤ ꯚꯥꯔꯠꯀꯤ ꯂꯣ ꯑꯃꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯃꯃꯤꯠꯇ ꯐꯤ ꯑꯃꯨꯕ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯗꯨꯅ ꯎꯠꯂꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯕꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯅꯅꯕꯒꯤꯗꯃꯛ ꯀꯦꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯑꯩꯅ ꯊꯠꯆꯅꯅꯕꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯉꯁꯤꯒꯤ ꯀꯣꯔꯠꯀꯤ ꯗꯤꯁꯤꯖꯟ ꯂꯧꯊꯣꯛꯑꯝꯗꯥꯏꯗ ꯌꯦꯠꯆꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯜꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯊꯛꯇ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯑꯗꯨ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯩꯖꯔꯤꯕꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯀꯥꯏꯔꯛꯄ ꯑꯥꯏꯟ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯖꯔꯤꯕꯅꯤ ꯑꯥꯏ ꯑꯣꯕꯖꯦꯛ ꯌꯣꯔ ꯑꯣꯅꯔ ꯉꯁꯤꯒꯤ ꯀꯣꯔꯠ ꯑꯁꯤꯒꯤ ꯀꯦꯁ ꯂꯥꯎꯊꯣꯛꯂꯝꯗꯥꯏꯗ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤꯗ ꯑꯄꯟꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯗꯟꯗꯤ ꯐꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯔꯝ ꯑꯃꯅꯤ ꯌꯣꯔ ꯑꯣꯅꯔ ꯃꯍꯥꯛꯀꯤꯁꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯀꯦꯁ ꯑꯁꯤꯕꯨ ꯅꯥꯊꯩꯅꯅꯕ ꯍꯣꯠꯅꯕꯅꯤ ꯃꯍꯥꯛꯄꯨꯁꯨ ꯗꯟꯗꯤ ꯄꯤꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯑꯗꯨꯒ ꯌꯣꯔ ꯑꯣꯅꯔ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛ ꯑꯍꯥꯟꯕꯗ ꯌꯥꯏꯁꯅꯥꯗ ꯁꯅꯥꯊꯣꯏ ꯁꯤꯟꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯀꯦꯁ ꯑꯁꯤ ꯂꯥꯎꯊꯣꯛꯄꯤꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯤ ꯌꯣꯔ ꯑꯣꯅꯔ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯔꯠꯅ ꯂꯥꯎꯊꯣꯛꯑꯝꯗꯥꯏꯒꯤ ꯗꯤꯁꯤꯖꯟ ꯑꯁꯤ ꯑꯩꯅ ꯊꯠꯆꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯣꯔꯠꯅ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃꯗ ꯂꯥꯟꯅ ꯗꯤꯁꯤꯖꯟ ꯄꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇꯗꯨ ꯀꯅꯥꯅ ꯄꯨꯕꯤꯒꯅꯤ ꯑꯥꯏ ꯑꯣꯕꯖꯦꯛ ꯌꯣꯔ ꯑꯣꯅꯔ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯏꯟꯁꯄꯦꯛꯇꯔꯅ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯗꯧꯔꯦ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯁꯄꯦꯛꯇꯔꯅ ꯋꯤꯠꯅꯦꯁ ꯑꯁꯤ ꯕꯣꯛꯁꯇ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯈꯪꯕꯤꯅꯤꯡꯕ ꯀꯔꯤ ꯂꯩ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯋꯤꯠꯅꯦꯁ ꯑꯃ ꯎꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯄꯤꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯏꯟꯁꯄꯦꯛꯇꯔꯗꯒꯤ ꯀꯔꯤ ꯈꯪꯕꯤꯅꯤꯡꯉꯤ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯅ ꯍꯪꯕꯤꯅꯤꯡꯕꯗꯨ ꯍꯪꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯥꯏ ꯂꯣꯔꯗ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯊꯤꯡꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯗꯤ ꯀꯦꯁ ꯑꯁꯤ ꯊꯤꯡꯈꯤꯕ ꯂꯩꯇꯦ ꯌꯣꯔ ꯑꯣꯅꯔ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯉꯁꯥꯏꯅ ꯄꯤꯖꯈꯤ ꯀꯦꯁ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯌꯥꯏꯁꯅꯥꯒꯤ ꯑꯄꯣꯛꯄ ꯁꯥꯖꯧ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯈꯨꯠ ꯑꯃꯈꯛ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯞ ꯎꯠꯆꯒꯗꯧꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯔꯠ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯋꯤꯠꯅꯦꯁꯁꯤꯡ ꯑꯗꯨ ꯌꯧꯔꯛꯂꯒꯅꯤ ꯉꯥꯏꯕꯒꯤ ꯉꯥꯏꯕ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯄꯤꯔꯒ ꯀꯣꯔꯠ ꯑꯁꯤꯒꯤ ꯖꯖꯃꯦꯟꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯑꯥꯏ ꯑꯣꯕꯖꯦꯛ ꯌꯣꯔ ꯑꯣꯅꯔ ꯋꯥꯐꯝ ꯑꯁꯤ ꯀꯔꯝꯅ ꯌꯥꯒꯗꯧꯔꯤ ꯀꯦꯁ ꯁꯣꯛꯅꯔꯤꯉꯩꯗ ꯖꯖ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯂꯥꯛꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯦꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯍꯥꯏꯖꯔꯒ ꯍꯦꯛꯇ ꯌꯥꯒꯗꯧꯔꯤꯕꯅꯤ ꯌꯣꯔ ꯑꯣꯅꯔ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯉꯁꯤꯒꯤ ꯖꯖꯃꯦꯟ ꯂꯥꯎꯊꯣꯛꯄꯤꯌꯨ ꯑꯃꯨꯛꯇ ꯉꯥꯏꯕꯤꯀꯣ ꯑꯩꯍꯥꯛ ꯏꯟꯁꯄꯦꯛꯇꯔꯗꯒꯤ ꯋꯥꯐꯝ ꯑꯃꯅꯤꯇꯪ ꯈꯪꯖꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯁꯥꯖꯧꯕꯨ ꯃꯔꯥꯜ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯎꯠꯅꯤꯡꯂꯤꯕꯅꯤ ꯀꯦꯁ ꯑꯁꯤꯗꯤ ꯁꯥꯖꯧꯒ ꯃꯔꯤ ꯂꯩꯅꯕꯗꯤ ꯅꯠꯇꯦ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯁꯥꯖꯧꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯁꯅꯥ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯊꯣꯏ ꯁꯤꯟꯅꯧ ꯍꯥꯏꯕꯁꯤꯅꯤ ꯑꯃꯔꯣꯝꯗ ꯁꯅꯥꯊꯣꯏ ꯃꯉꯥꯟꯅ ꯌꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯉꯥꯟꯒꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯁꯤꯅ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯒꯗꯕ ꯂꯩꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯗ ꯈꯨꯠꯁꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗු ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯋꯥꯐꯝ ꯇꯥꯔꯒ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯗꯤꯁꯤꯖꯟꯗꯨ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯕꯅꯤ ꯊꯦꯡꯛ ꯌꯨ ꯃꯥꯏ ꯂꯣꯔꯗ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯕు ꯋꯥꯐꯝ ꯑꯁꯤ ꯗꯤꯁꯤꯖꯟ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯥꯡꯗ ꯉꯁꯤꯒ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ ꯂꯥꯏꯔꯕ ꯃꯤꯒꯤꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯔꯕꯇꯅ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅꯗꯤ ꯀꯦꯁ ꯊꯦꯡꯅꯕꯗ ꯀꯔꯤꯁꯨ ꯀꯤꯔꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯦꯁ ꯑꯗꯨ ꯃꯈꯣꯏꯅ ꯉꯝꯅꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯄꯥꯏ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯌꯣꯔ ꯑꯣꯅꯔ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯎꯠꯆꯒꯗꯧꯔꯤꯕꯁꯤꯗꯤ ꯀꯦꯁ ꯑꯁꯤꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯆꯞ ꯆꯥꯕ ꯋꯤꯠꯅꯦꯁ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯎꯅꯕꯗꯣ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯋꯤꯠꯅꯦꯁꯇꯨ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯀꯣꯔꯠꯄꯨ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯑꯗꯣꯝ ꯁꯣꯏꯗꯅ ꯄꯅꯤꯁꯃꯦꯟ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯀꯥꯎꯟꯁꯤꯂꯔ ꯑꯅꯤꯅ ꯄꯤꯈꯤꯕ ꯃꯣꯠꯁꯤꯡ ꯑꯗꯨꯗꯒꯤ ꯇꯥꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟ ꯄꯤꯅꯅꯕ ꯇꯧꯈꯤ ꯀꯩꯅꯣ ꯌꯥꯃꯣ ꯀꯣꯔꯠꯀꯤ ꯗꯤꯁꯤꯖꯟꯁꯤꯕꯨ ꯂꯥꯎꯊꯣꯛꯔꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯍꯧꯖꯤꯛ ꯂꯥꯎꯊꯣꯛꯄꯗ ꯐꯅꯌꯥꯝ ꯐꯗꯧ ꯃꯥꯟꯗꯦ ꯂꯥꯎꯊꯣꯛꯀꯦ ꯇꯧꯈꯤꯕ ꯃꯑꯣꯡꯗꯨ ꯃꯣꯏ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯏꯕꯥꯡꯅ ꯃꯁꯤꯗꯩꯗ ꯂꯦꯞꯁꯜꯂ ꯂꯩꯔꯒꯦ ꯀꯔꯤꯅꯣ ꯋꯤꯠꯅꯦꯁ ꯂꯥꯛꯈꯤꯅꯤ ꯑꯗꯨꯅ ꯇꯧ ꯂꯩꯔꯤꯁꯤꯕꯨ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯌꯥꯝ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯀꯦꯁꯁꯤꯗ ꯑꯝꯇ ꯈꯪꯒꯦꯅ ꯃꯁꯤ ꯑꯥꯗꯒꯤ ꯁꯦꯟꯅꯔꯛꯄꯅꯦꯕ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯅꯣ ꯑꯣꯔꯗꯔ ꯀꯔꯤꯅꯣ ꯃꯌꯥꯝ ꯄꯪꯂꯥꯡꯗ ꯂꯥꯡꯕꯤꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯗ꯭ꯔꯃꯥ ꯂꯤꯂꯥ ꯌꯦꯡꯐꯝ ꯏꯁꯩꯒꯤ ꯃꯐꯝꯁꯨ ꯅꯠꯇꯦ ꯀꯔꯤꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯡꯕꯤꯔꯤꯁꯤ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯋꯥꯐꯝ ꯑꯃꯇꯪꯒ ꯑꯩ ꯈꯪꯖꯒꯦ ꯐꯅꯤ ꯃꯥꯏ ꯂꯣꯔꯗ ꯇꯥꯛꯄꯤꯌꯨ ꯅꯍꯥꯛꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯁꯥꯖꯧ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕꯗ ꯌꯥꯎꯕ ꯃꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯊꯣꯛꯂꯒ ꯁꯥꯖꯧ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁꯁꯤ ꯃꯤ ꯈꯔ ꯄꯨꯔꯛꯂꯒ ꯎꯠꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯔꯤ ꯌꯣꯔ ꯑꯣꯅꯔ
ꯑꯩ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯅ ꯑꯩ ꯄꯨꯝꯅꯃꯛ ꯎꯅꯕ ꯍꯣꯠꯅꯖꯒꯦ ꯅꯍꯥꯛꯅ ꯎꯠꯀꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯅꯦꯛꯄ ꯃꯤ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯏꯟꯁꯄꯦꯛꯇꯔ ꯃꯥꯏ ꯂꯣꯔꯗ ꯑꯩ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯕꯛ ꯇꯧꯖꯔꯛꯄ ꯈꯔꯗꯤ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯩ ꯆꯍꯤ 4ꯔꯣꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯁꯔ ꯑꯩ ꯑꯔꯥꯟꯕ ꯈꯛ ꯇꯧꯖꯅꯤꯡꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯟꯁꯄꯦꯛꯇꯔ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯗꯨ ꯅꯍꯥꯛꯅ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯁꯥꯖꯧꯕꯨ ꯆꯦꯟꯅꯩ ꯍꯥꯏꯕꯒꯤ ꯃꯔꯝꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝꯗꯤ ꯀꯔꯤ ꯊꯦꯡꯛ ꯌꯨ ꯃꯥꯏ ꯂꯣꯔꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯏꯖꯒꯦ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯄꯪꯒꯥ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯧꯅ ꯂꯩꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯕꯗꯤ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯧꯅ ꯂꯩꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯏꯁꯅꯥ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯒ ꯃꯉꯥꯜ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯊꯣꯛꯄ ꯌꯨꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯥꯝꯃꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯈꯤꯕꯅꯤ ꯑꯉꯥꯡ ꯃꯤꯇꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯑꯉꯥꯡ ꯎꯅꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯕ ꯃꯇꯝ ꯑꯁꯤ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡ ꯆꯍꯤ 1.5ꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯌꯥꯏꯁꯅꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯂꯩꯈꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁꯇꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯊꯣꯛꯅꯅꯕ ꯍꯣꯠꯅꯖꯒꯦ ꯑꯥꯏ ꯑꯣꯕꯖꯦꯛ ꯌꯣꯔ ꯑꯣꯅꯔ ꯑꯁꯨꯛ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯀꯦꯁ ꯑꯁꯤꯒꯤ ꯍꯤꯌꯥꯔꯤꯡ ꯂꯥꯎꯊꯣꯛꯑꯝꯗꯥꯏ ꯃꯇꯝ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯂꯥꯛꯑꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯏꯟꯁꯄꯦꯛꯇꯔꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯠꯂꯒ ꯁꯔ ꯀꯣꯔꯠ ꯑꯁꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃꯈꯛꯀꯤ ꯈꯨꯠꯇ ꯂꯣꯏꯅꯃꯛ ꯂꯩꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯌꯣꯔ ꯑꯣꯅꯔ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯃꯅ ꯆꯪꯉꯒ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯁꯤꯜꯂꯒ ꯑꯄꯟꯕ ꯄꯤꯗꯨꯅ ꯗꯤꯁꯤꯖꯟ ꯂꯥꯎꯊꯣꯛꯑꯝꯗꯥꯏꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯄꯅꯤꯁꯦꯕꯜ ꯑꯣꯏꯕ ꯗꯟꯗꯤ ꯄꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯌꯣꯔ ꯑꯣꯅꯔ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯀꯦꯁ ꯑꯁꯤꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯀꯦ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏ ꯉꯥꯏꯕꯅꯤ ꯍꯧꯖꯤꯛ ꯄꯪꯌꯥꯝ ꯌꯥꯝꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯤꯠꯅꯦꯁ ꯑꯗꯨ ꯆꯞ ꯆꯥꯅ ꯎꯠꯄ ꯉꯝꯂꯕꯗꯤ ꯐꯩ ꯎꯠꯄ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯑꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯒꯤ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯧꯕꯤꯗꯅꯕ ꯑꯩ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯃꯍꯥꯛꯀꯤ ꯃꯤ ꯑꯁꯤ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯖꯒꯦ ꯌꯣꯔ ꯑꯣꯅꯔ ꯍꯪꯕꯤꯌꯨ ꯏꯟꯁꯄꯦꯛꯇꯔ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯁꯤꯅꯤ ꯁꯅꯥꯊꯣꯏ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯌꯥꯏꯁꯅꯥ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡ ꯑꯣꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯨꯛꯀ ꯄꯜꯂꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁꯁꯤ ꯏꯟꯁꯄꯦꯛꯇꯔꯅ ꯎꯠꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯎꯠꯇꯕ ꯇꯥꯔꯒꯗꯤ ꯃꯥꯏ ꯂꯣꯔꯗ ꯑꯩ ꯁꯣꯏꯗꯅ ꯎꯠꯆꯒꯅꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯌꯣꯔ ꯑꯣꯅꯔ ꯑꯁ ꯀꯔꯤꯅꯣꯅꯦ ꯃꯌꯥꯝꯁꯤꯁꯨ ꯄꯪꯂꯥꯡꯗ ꯂꯥꯡꯂꯦ ꯌꯥꯝꯕꯣ ꯀꯔꯤꯅꯣ ꯇꯧꯏꯁꯤꯕꯨ ꯅꯣꯏ ꯚꯥꯏꯅ ꯃꯤꯒꯤ ꯗꯤꯁꯤꯖꯟ ꯂꯥꯎꯊꯣꯛꯑꯝꯗꯥꯏꯗ ꯂꯦꯞ ꯂꯩꯈ꯭ꯔꯤꯁꯤꯕꯨ ꯃꯥ ꯂꯥꯛꯄꯗꯩ ꯅꯠꯇ꯭ꯔꯅ ꯍꯩ ꯈꯔ ꯀꯜꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯥꯃꯛ ꯂꯥꯛꯂꯝꯗ꯭ꯔꯗꯤ ꯉꯁꯥꯏꯅ ꯐꯣꯜꯗꯣ ꯑꯔꯥꯟꯕ ꯑꯣꯏꯔꯁꯨ ꯑꯆꯨꯝꯕ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯈꯪꯉꯅꯦꯕ ꯑꯁ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯌꯥꯝꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯕ꯭ꯂꯦꯛ ꯋꯥꯏꯠꯀꯤ ꯀꯂꯔ ꯑꯣꯜꯍꯟꯕ ꯍꯩꯕꯅꯦ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯈꯔ ꯈꯪꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯀꯔꯤꯒꯨꯝꯕꯅꯦ ꯑꯉꯥꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯃꯥꯅꯒ ꯄꯨꯔ ꯆꯠꯈ꯭ꯔꯕ ꯑꯩꯗꯤ ꯈꯣꯡꯎꯞꯁꯤ ꯂꯧꯊꯣꯛꯀꯅꯦ ꯄꯣꯞꯅ ꯃꯃꯥꯁꯤ ꯂꯪꯁꯤꯜꯂꯒ ꯑꯩꯗꯤ ꯊꯥꯒꯗꯧꯔꯤꯕꯅꯤ ꯑꯩ ꯉꯥꯏꯈꯣ ꯏꯔꯥꯡ ꯑꯃ ꯇꯧꯏ ꯉꯥꯏꯈꯣ ꯏꯟꯁꯄꯦꯛꯇꯔ ꯅꯍꯥꯛꯀꯤ ꯃꯇꯝ ꯑꯁꯤꯕꯨ ꯁꯔ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯉꯥꯏꯕꯤꯌꯨ ꯑꯩ ꯄꯥꯎ ꯂꯧꯖꯔꯤ ꯃꯈꯣꯏ ꯂꯥꯛꯑꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯐꯔꯦ ꯌꯣꯔ ꯑꯣꯅꯔ ꯑꯩꯍꯥꯛ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔꯁꯨ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯌꯨ ꯁꯨꯝꯗꯧꯕꯅꯤ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯃꯉꯥꯜ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯍꯤ 7ꯂꯣꯛꯁꯤ ꯀꯔꯤꯒꯨꯝꯕ ꯀꯔꯤꯃꯇ ꯍꯥꯏꯅꯗꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯌꯥꯏꯁꯅꯥꯅ ꯑꯉꯥꯡ ꯑꯁꯤ ꯄꯥꯝꯂꯛꯂꯤꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡ ꯑꯁꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕꯒꯤꯗꯃꯛꯇꯔ ꯍꯥꯏꯕꯗꯤ ꯃꯉꯥꯜꯅ ꯁꯦꯟ ꯊꯣꯛꯇꯕꯅꯤꯅ ꯁꯦꯟ ꯊꯣꯛꯇꯕ ꯃꯄꯥꯒ ꯃꯆꯥꯅꯨꯄꯤꯒ ꯂꯩꯔꯕꯗꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯑꯣꯏꯔꯝꯕꯒꯤꯔ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯑꯗꯨ ꯀꯨꯏꯔꯕ ꯃꯇꯝꯁꯤ ꯅꯣꯡꯃꯇꯁꯨ ꯌꯥꯏꯁꯅꯥꯅ ꯍꯪꯕꯒ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯛꯇ ꯃꯍꯥꯛꯅ ꯃꯆꯥ ꯄꯥꯝꯂꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯉꯁꯤ ꯑꯩꯅ ꯎꯠꯆꯒꯗꯧꯔꯤꯕ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯋꯤꯠꯅꯦꯁꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯃꯥꯌꯣꯟ ꯑꯃꯗ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯌꯣꯔ ꯑꯣꯅꯔ ꯏꯟꯁꯄꯦꯛꯇꯔ ꯅꯍꯥꯛꯀꯤ ꯃꯇꯝꯁꯤ ꯍꯦꯜ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯣꯔꯠ ꯑꯁꯤꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯅꯅꯕꯒꯤꯗꯃꯛ ꯑꯩ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯗ ꯑꯩ ꯆꯦ ꯁꯣꯏꯗꯅ ꯏꯔꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯣꯔꯠ ꯑꯁꯤꯒꯤ ꯗꯤꯁꯤꯖꯟ ꯑꯩ ꯂꯥꯎꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯌꯣꯔ ꯑꯣꯅꯔ ꯉꯥꯏꯍꯥꯛꯇꯗꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯌꯣꯔ ꯑꯣꯅꯔ ꯏꯟꯁꯄꯦꯛꯇꯔ ꯅꯉꯣꯟꯗ ꯑꯩꯅ ꯄꯤꯔꯤꯕ ꯃꯇꯝꯁꯤ ꯑꯣꯜꯃꯣꯁ ꯄꯨꯡꯈꯥꯏ ꯑꯃ ꯆꯞ ꯆꯥꯅ ꯐꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯠꯅꯔꯔꯣꯏ ꯌꯣꯔ ꯑꯣꯅꯔ ꯌꯧꯁꯜꯂꯦ ꯃꯈꯣꯏꯁꯤꯗ ꯄꯨꯁꯜꯂꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯁꯤ ꯃꯈꯣꯏ ꯀꯅꯥꯅꯣ ꯌꯣꯔ ꯑꯣꯅꯔ ꯃꯈꯣꯏ ꯋꯤꯠꯅꯦꯁ ꯕꯣꯛꯁꯇ ꯄꯨꯈꯠꯄꯒꯤ ꯑꯌꯥꯕꯗꯨ ꯄꯨꯈꯠꯂꯣ ꯑꯌꯥꯕ ꯄꯤꯔꯤ ꯄꯔꯃꯤꯁꯟ ꯒ꯭ꯔꯥꯟꯇꯦꯗ ꯅꯈꯣꯏꯒꯤ ꯃꯤꯡ ꯁꯔ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯩꯒꯤꯅ ꯙꯤꯔꯦꯟ ꯃꯥꯒꯤꯅ ꯀꯨꯂꯥ ꯑꯃꯗꯤ ꯙꯤꯔꯦꯟ ꯍꯥꯏꯕꯤꯌꯨ ꯁꯔ ꯅꯈꯣꯏ ꯑꯅꯤꯅ ꯃꯉꯥꯜꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕꯗꯨ ꯀꯅꯥꯅ ꯍꯥꯏꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯣ ꯑꯥꯏ ꯑꯣꯕꯖꯦꯛꯁꯟ ꯌꯣꯔ ꯑꯣꯅꯔ ꯀꯦꯁ ꯑꯁꯤꯒ ꯀꯔꯤ ꯍꯤꯔꯝꯗ ꯃꯔꯤ ꯂꯩꯅꯕꯒꯦ
nati hauzik decision laukthom dai sida inau no case asi makok to hona nabgi damak inspector na simdiri basi kari marangino overall thank you my lord waro bibi adi ukil sai taseng na harga di case asi ge chum mamadi aseng bu puthokna nabgi damak tan aseng ba chum bu losalga aran mana kayam kuina mamai leiduna makok thangduna sakhi ge dagi akhoi gi khunai asi mu tharak ko daban ngasi khunai asi tholiba thodo wathok punamak aran mana mang thaduna chalaga achum masing na matung thangmadagi loina mak tholiba natro your honor aibu matam pibi damak haninga litana thagachari taseng na harabada dhiren amadi kula makhoi anina kanana sathakibno haibagi matang si makhoi ani da pikibo order du kana gya thawna haibu tabish hayu court ki mamang da hayu nakhoi na chuma haini haiduna haikibadu hayu your honor asing mani aikhoi mangal da aikhoi ethic toki masi punamaksi aikhoi gi pabung sajongna ꯑꯩꯈꯣꯏꯗ ꯃꯁꯤꯒꯤꯗꯃꯛꯇ ꯁꯦꯜ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯕꯗꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯠꯊꯖꯈꯤꯕꯅꯤ ꯀꯔꯤ ꯆꯤꯟꯊꯤꯕ ꯅꯈꯣꯏꯅ ꯀꯣꯔꯠꯇ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯆꯥꯂꯦꯟ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯟꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯤꯠꯅꯦꯁ ꯕꯣꯛꯁꯇ ꯀꯥꯈꯠꯂꯒ ꯁꯦꯡꯗꯣꯛꯅꯅꯕꯒꯤ ꯇꯥꯟꯖꯥꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯐꯝ ꯑꯁꯤ ꯇꯥꯈꯤꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯜꯂꯛꯈꯤꯅꯨ ꯑꯃꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯇꯨꯃꯤꯟ ꯂꯩꯕꯤꯀꯣ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯥꯏ ꯂꯣꯔꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯨꯂꯥ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤꯗ ꯏꯟꯁꯤꯟꯈꯤꯕꯁꯤ ꯌꯥꯏꯁꯅꯥꯒꯤ ꯃꯄꯥ ꯁꯥꯖꯧꯅꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯐꯪꯏ ꯑꯗꯨꯗꯤ ꯀꯨꯂꯥ ꯑꯃꯗꯤ ꯙꯤꯔꯦꯟ ꯍꯥꯏꯌꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯌꯨ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯗ ꯁꯥꯖꯧꯅ ꯏꯟꯁꯤꯟꯈꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯌꯨ ꯁꯔ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯉꯥꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯁꯥꯖꯧꯅ ꯃꯥꯅ ꯂꯨꯄꯥ ꯂꯥꯈ 4-5 ꯄꯤꯔꯒ ꯑꯉꯥꯡꯒ ꯑꯣꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯃꯥꯅ ꯁꯦꯜ ꯄꯤꯔꯒ ꯃꯆꯥꯁꯤ ꯑꯣꯟꯅꯕ ꯌꯥꯅꯤꯒ ꯍꯥꯏꯕꯒꯤ ꯃꯗꯨ ꯉꯝꯍꯟꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯊꯥꯗꯣꯛꯑꯒ ꯂꯝꯕꯤꯗꯁꯨ ꯃꯉꯥꯜ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯗ ꯅꯆꯥꯅꯨꯄꯤꯗꯨ ꯑꯩꯈꯣꯏ ꯍꯥꯏꯅꯕꯤꯒꯦ ꯁꯦꯜ ꯄꯤꯔꯒ ꯑꯣꯟꯅꯕ ꯌꯥꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯊꯥꯗꯣꯛꯈꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯁꯥꯖꯧꯁꯤ ꯃꯍꯥꯛ ꯂꯩꯕ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯕꯣꯗꯤ ꯒꯥꯔꯗ ꯑꯣꯏ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯥꯅ ꯃꯤꯅ ꯂꯧꯈꯤꯒꯗꯕ ꯁꯦꯟꯁꯤꯡ ꯑꯁꯤ ꯄꯥꯝꯃꯨꯗ꯭ꯔꯥ ꯃꯗꯨꯒꯤ ꯁꯔꯨꯛ ꯏꯔꯥꯏ ꯂꯥꯏꯅ ꯁꯦꯟꯁꯨ ꯇꯥꯟꯕ ꯌꯥꯕ ꯑꯍꯥꯟꯕꯗ ꯂꯝꯕꯤꯗ ꯃꯍꯥꯛ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯃꯉꯣꯟꯗ ꯁꯦꯜ ꯄꯤꯔꯒ ꯊꯦꯝꯒꯅꯤ ꯃꯗꯨꯗ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯑꯒ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯍꯦꯛꯇ ꯂꯣꯏꯁꯜꯂꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯌꯥꯊꯪ ꯍꯦꯛꯇ ꯇꯥꯎꯊꯔꯛꯈꯤ ꯑꯣꯕꯖꯦꯛꯁꯟ ꯌꯣꯔ ꯑꯣꯅꯔ ꯃꯤꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯦꯁ ꯑꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯕꯒꯦ ꯑꯣꯚꯔꯑꯣꯜ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯀꯗꯧꯔꯤꯕ ꯗꯤꯁꯤꯖꯟ ꯑꯁꯤꯒ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯔꯣꯏ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯀꯦꯁ ꯑꯁꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ FIR ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯨꯝ ꯑꯔꯥꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯊꯦꯡꯅꯖꯕꯗꯃꯛ ꯌꯥꯒꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯉꯥꯜꯒꯤ ꯄꯨꯟꯁꯤꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕꯅꯣ ꯑꯃꯗꯤ ꯇꯧꯈꯤꯗꯕꯅꯣ ꯇꯧꯔꯒꯅ ꯀꯅꯥꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯁꯤꯅ ꯀꯅꯥꯅ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯃꯈꯥ ꯇꯥꯕꯤꯌꯨ ꯌꯣꯔ ꯑꯣꯅꯔ ꯀꯦꯁ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯂꯣꯏꯕ ꯌꯥꯔꯦ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯕꯗꯤ ꯁꯥꯖꯧ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯀꯟꯗ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯒ ꯃꯉꯥꯜꯒ ꯍꯟꯖꯤꯟꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯈꯛꯇꯤ ꯂꯩ ꯃꯁꯤꯅ ꯌꯥꯏꯁꯅꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯈꯛꯇꯤ ꯑꯣꯏ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯌꯥꯏꯁꯅꯥꯗ ꯁꯅꯥꯊꯣꯏ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯃꯨꯛ ꯑꯗꯨꯛ ꯁꯥꯡꯂꯕ ꯆꯍꯤꯗꯨꯗꯤ ꯃꯤꯃꯥꯟꯅꯗꯦꯅ ꯃꯌꯥꯝꯅ ꯈꯜꯂꯤꯕ ꯃꯉꯥꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯣꯛꯇꯨꯅ ꯂꯥꯛꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯐꯥꯎꯕꯗ ꯃꯉꯥꯜꯅ ꯀꯔꯤꯒꯤꯗꯃꯛꯇ ꯌꯣꯛꯄ ꯉꯝꯂꯣꯏꯗꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯋꯥꯍꯪ ꯑꯁꯣꯝꯗ ꯂꯥꯛꯆꯔꯔꯣꯏ ꯑꯗꯨꯕꯨ ꯌꯣꯔ ꯑꯣꯅꯔ ꯀꯦꯁ ꯑꯁꯤꯗ ꯃꯉꯥꯜꯒꯤ ꯄꯨꯟꯁꯤꯕꯨ ꯑꯦꯇꯦꯝꯞ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕꯒꯤꯗꯃꯛ ꯁꯤꯜꯂꯤꯕ ꯁꯥꯖꯧ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯕꯒꯤ ꯑꯌꯥꯕꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯕꯒꯤ ꯑꯌꯥꯕꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯌꯨ ꯏꯟꯁꯄꯦꯛꯇꯔ ꯀꯦꯁ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯗ ꯁꯤꯟꯅꯒꯗꯒꯦ ꯀꯅꯥꯒꯤ ꯀꯁꯇꯗꯤꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯦꯁ ꯑꯃꯅꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯗ ꯅꯍꯥꯛꯅ ꯃꯔꯥꯜ ꯂꯩ ꯍꯥꯏꯔꯤꯕ ꯁꯥꯖꯧ ꯃꯉꯥꯜꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯔꯤꯃꯥꯟ ꯂꯧꯅꯅꯕꯒꯤ ꯑꯌꯥꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯗ ꯑꯇꯣꯞꯄ ꯆꯦꯟꯅꯕꯁꯤꯡꯗꯤ ꯊꯦꯡꯛ ꯌꯨ ꯌꯣꯔ ꯑꯣꯅꯔ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯦꯁ ꯑꯁꯤ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯩꯈꯣꯏ ꯄꯨꯁꯟꯅꯕ ꯍꯣꯠꯅꯖꯒꯦ ꯇꯝꯐꯥ ꯀꯩꯅꯣ ꯌꯥꯝꯕꯣ ꯑꯁꯤꯗ ꯄꯨꯁꯜꯂꯤꯁꯤꯗꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯑꯁꯤꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯋꯥꯡ ꯆꯥꯎꯕꯤ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ
माना नुपी मा मखुची हैंडकप का चली ने ममा ऐसे दी फिया मुबुन कब चली असी नुम कना ओरी जानो अस यमो असी वो कना ओरम दिनो वारी दो आइने लिखिब दो मुन्ना ताउने आइने लिखिब वारी दो मुन्ना ता रदी पुसलेम नुपी जे तसेंग ना हरदी कना ओरम दो माल यमो खांग अहान वारी लिखिबी खदरक मदरक तौदुना मचा नुपी मनाव नुपी बु पुथोरना बगी होना किबी बिनो अदेताई बिनो नी यंगने योर ऑनर मफम असिदा लेंसन बिरगलिबसी यासनागी माकी हेक मचे थोपा हाइबदी यासनागी अपोकपगा अदुगा सिदा लेंसन बिरगलिबी बिनो हारिब नुपी असिगी अपोकपा मपागा मसिन मनाव केस असिगा मरि लेनेना विटनेस ता काखपे याबगे याबदु परमिशन ग्रांटेड थैंक यू योर ऑनर काखरपेसी सोंगी मिंग आई मिंग बिनो हाबियो केस असिगी मतंगदा करी करी अदोमना खंगबिबा अमदी अदोमना करी करी तौखिबा योर ऑनर करीशो अकायबदे आई तौखिबा लेथि अैगी इनाउ नुपी यासना माक यामनो वाना लेरे हाइना अखोइ इंदोम चाना अमदी अखोइगी इखुराना पावसी अैंगोंदा पिरखि मखोइदी मफम अदुदा संगो फरक तारे हाइबदगी अैना यासनाबु थेमदुना अरंग अरा चाना थकननबा अदुगा पोलम कया मरम पीदुना मापु थेमदुना युम अदुदगी थोरकननबगीदमक अैना मंगोदा यामना कन हाइखि मतम अदुदा यासनाना मागी मपुरेबा अमदी मसाबु मतौ करम हुंतोलगा युमदा लाकदोरिबनो हाइदुना महक यामना कन हाइखि अदुबु मागा इगा वारी सानाबा मतमदा अैना मंगोदा थाजबा पिखि मतम अदुदा महक यारखि अैना मंगोदा पिखिबा थाजबा सिंग अदुदि हे पंगनुने नंगबु हाना चटलबदी अैखोइगी इनोचागा अैखोइगी इखुराग करीमता नंगोदा हाइगदबा लेतिने यंगोय मोइने हेक मफम अदुदने नंगबु हेक उबदा हरावगदोरिबन अदुदगिदि करी तौनी खरा लेरदी अंगांगदो लौक्सनबिरुरो हाइरकदोय अंगांगदो लौसलदि केदौनी मपा खक थमम यादबनिना मपासु अदुम नंगी नातुंग इलादौबा ऐ अहानबदा नंगा मतम खरा लैयो हाइबनिने खरा सुनिंगदिरिबसि खरा सुजनुने नथि मानम सिदिदा सेन यामना तांददि केदौदोइनो सिदगिदि नोइ पाबुंसु अदुगा नखोइगी मासु सोंजलानि कनानो पिबा अमता यावबसु नथि लनथुम पुनमसि कनाना येंसनदोरिगे पुनमसिंग असे मंगाना येंसनबा ताबा अदुगाने यंगोय नसारोपि सनाथोइगी ओइबा ताबा अैना हारिबसिनि नंग ता हाना चलो नंगदबु चलबदिने अतैसिने तुंगदा जोरो 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 लाइरेन मतुंग आइनबाने इलादब नंग कदिगी वारिनो इसे मदुबु यागदरने अैदि यागने हाइबा थाजदि इसे ऐ लारोइदिसे करिनो नंगबु दु गामना पंगिसे कैगिनो सादा थक्तबगी यंगो नरु नायांगो करिनो बनंगना तौरिसिबो मसी उरुबदने पुनमक्से लोइना मिसि वानरबनि अैना हारिसे मुना ताव इसे अैना अंगांग से हुंदोकलमलगा अंगांग से करमना लेहोगनी चे हाय नंग मदुगी वारुनुने नथि मखोइगी करी हा मदोम सामसु लेदाइने नोमनि नि खमंगाय अस करिनो नंगी हाना फिबम दु सेमखिजेबा अदुगी मतुंगदगिदी नंगी फननबा नचे लेरिबसिदी नचे लेरि करिनो ने नंगो मफमसिदा अदमाइना नयांग इकंग खंगगा कया कुइना लेकिगे हारिनोबा नंगो अैना हारिबसिनि पुनमक्सिंग असे इंदोम सागन काकागन लोइना मने मसिगे प्लान लोइरबनि नंग करिमतो वारुनो अैना हारिबसिनि नंग हाना चलबा मदुगी मतुंगदगी नसा लोक्सलबा मदुगी मतुंगदगिदी नपुरोइबा अदुदगिदी नखोय हुम हैप्पी फैमिली अदुदगिदी नसे खोय गाजे लोइना काउखदबा नंगना काउरोइदरने नंगना चे मदुबु फगदरने अैबु माना करिने हाइना खनगन बेमा अफबा मा लाकननबगी अवाबदुदिने खरा खांगबा तारे अवांगबदुदि खा चिक्तना से खांगनारिबा नत्रो मियोबना अवाबा हाइबसिबो नुंगाइगे हारबदी अवाबा खांगबा ताबन हेक्ता कदाइदगी तराइ तराइने यागदगी इचे ऐ पिगली बंगांग सिबोन तोकलगा अैना सटखिबदा अैबु मतौ करमनि युम मदुदा लेगदोरिबनु इचे मदोंदा खल्लुनुमि नंगबो अदोंदा खल्लदि करमाइनि यागदौरिगे नंगबो अैना हारिबसिदि नंगना मतम खचितंग वाबदु खक्तन मोइसु ngamnanaba khara honajani kaino adudagidine nangna angang du tap loksambibadagi ai lale aine sumai toge tobani haidana nangna kok sengtoga lore wafamasi maga tanaraga tobadi kari kaigi hey maga tanaba yaroine maga tanarabadi wafamasi sungya yaroi dobodu de nangna kari togodorige ha kari togodorige ba kari oigadorige che
ꯑꯩꯕꯨ ꯍꯩ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯣꯏꯔꯦꯅ ꯈꯜꯂꯁꯨ ꯅꯪꯗꯤ ꯃꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯅꯁꯥ ꯅꯍꯥꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯜꯂꯛꯄꯗꯅꯦ ꯂꯧꯕꯤꯒꯦ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨꯅꯦ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯀꯔꯤꯃꯠꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯆꯦ ꯑꯩ ꯌꯨꯝ ꯄꯥꯟꯕꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯋꯥꯠ ꯑꯄꯥꯇꯅ ꯄꯤꯛ ꯊꯜꯂꯕꯅꯤꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯈꯔꯗꯤ ꯋꯥꯔꯦ ꯇꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯦ ꯍꯣꯔꯦꯟ ꯑꯍꯤꯡꯗꯣ ꯅꯪ ꯐꯖꯅ ꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯣ ꯑꯩꯅꯦ ꯏꯟꯗꯣꯝꯆꯥꯒ ꯂꯥꯛꯀꯅꯤ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯏꯟꯗꯣꯝꯆꯥꯒ ꯂꯥꯛꯀꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯄꯤꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯟꯗꯣꯝꯆꯥꯒ ꯃꯥꯕꯨ ꯂꯧꯊꯣꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯒꯗꯤ ꯑꯉꯥꯡ ꯄꯤꯌꯨ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯀꯧ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯥꯎꯈ꯭ꯔꯣ ꯃꯄꯨꯔꯣꯏꯕꯁꯨ ꯀꯥꯎꯈ꯭ꯔꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯣꯝꯆꯥꯒ ꯏꯈꯨꯔꯥꯒꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯈꯥꯡ ꯈꯥꯡꯈꯤ ꯃꯍꯥꯛ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯝꯈꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯉꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯉꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯕ ꯍꯥꯏꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯍꯥꯛ ꯈꯔ ꯂꯩꯔꯒꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯤꯕꯤꯌꯨ ꯃꯍꯥꯛ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯈꯤ ꯑꯁꯨꯝꯅ ꯃꯥꯕꯨ ꯁꯨꯝ ꯊꯦꯝꯂꯛꯄꯗ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣꯡꯃ ꯍꯥꯏꯔꯛꯈꯤ ꯏꯆꯦ ꯅꯪꯒ ꯑꯩꯒ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯑꯉꯥꯡ ꯑꯗꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯄꯤꯒꯅꯦꯅ ꯍꯥꯏꯅꯈꯤꯕ꯭ꯔꯥ ꯅꯠꯇꯦ ꯑꯉꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯄꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤ ꯊꯕꯛ ꯑꯣꯏꯅ ꯉꯥꯛꯇ꯭ꯔꯤꯕꯅꯣ ꯏꯆꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯦ ꯌꯥꯏꯁꯅꯥ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪ ꯍꯧꯖꯤꯛ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃ ꯅꯪꯅ ꯍꯦꯛꯇ ꯈꯜꯂꯕꯁꯨ ꯌꯥꯏꯗꯅ ꯃꯗꯨꯗꯒꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯅꯠꯇꯦ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟꯅꯦꯅ ꯅꯥꯇꯩꯁꯨ ꯆꯥꯈꯤꯗ꯭ꯔꯕ ꯆꯥꯕ ꯊꯛꯄꯗꯁꯨ ꯃꯆꯤ ꯀꯥꯅ ꯆꯥꯕ ꯅꯠꯇ꯭ꯔꯕ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯄꯣꯛ ꯁꯪꯗꯨ ꯂꯩꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯕ ꯁꯤꯜꯂꯤꯁꯤꯕꯣ ꯑꯩ ꯑꯃꯠꯇ ꯌꯥꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯁꯥꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤꯅꯦ ꯑꯩ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯁꯨ ꯑꯩ ꯁꯤꯒꯅꯤꯌꯦ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯔꯕꯁꯨ ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯅꯠꯇꯦ ꯃꯗꯨ ꯋꯥꯊꯣꯛꯀꯅꯤ ꯅꯪꯕꯨ ꯁꯦꯟꯅꯅꯕ ꯃꯁꯤꯗ ꯑꯩ ꯅꯠꯇ꯭ꯔꯕꯁꯨꯅꯦ ꯀꯣꯛꯊꯣꯡ ꯑꯃꯅꯤ ꯅꯪꯅꯅꯦ ꯃꯗꯨꯃꯥꯏꯅꯒ ꯇꯧꯔꯕꯗꯤ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯂꯣꯏꯔꯦ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯔꯦ ꯌꯥꯅꯅꯕ ꯀꯔꯤꯅꯣ ꯑꯗꯨꯝ ꯁꯤꯟꯅꯔꯒ ꯂꯣꯏꯔꯦ ꯑꯩꯅꯦ ꯏꯟꯗꯣꯝꯆꯥꯈꯣꯏ ꯀꯀꯥꯈꯣꯏꯗꯁꯨ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯀꯦ ꯑꯗꯣ ꯑꯉꯥꯡ ꯑꯗꯨꯗꯤꯅꯦ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯔꯤ ꯂꯩꯒꯦ ꯈꯟꯅꯔꯒꯦ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯃꯉꯥꯟ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯜꯂꯛꯄꯗꯤ ꯄꯥꯛ ꯌꯥꯔꯣꯏ ꯍꯌꯦꯡꯅꯦ ꯏꯈꯨꯔꯥꯒꯤ ꯏꯟꯗꯣꯝꯆꯥꯒ ꯃꯈꯣꯏ ꯂꯩꯇ꯭ꯔꯕ ꯃꯈꯣꯏꯁꯦ ꯁꯤꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯜꯂꯛꯄ ꯌꯥꯅꯤ ꯅꯪꯅ ꯉꯥꯏꯒꯦ ꯍꯥꯏꯔꯒꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯗꯧ ꯉꯥꯏꯔꯤ ꯑꯗꯨꯒꯅꯦ ꯑꯉꯥꯡ ꯁꯅꯥꯊꯣꯏꯗꯨꯗꯤ ꯑꯩ ꯀꯔꯤꯅꯣ ꯁꯤꯜꯂꯒꯅꯦ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯌꯥꯔꯒꯦ ꯁꯦ ꯃꯉꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯕ ꯅꯆꯥꯅꯨꯄꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯈꯜꯂꯨꯅꯦ ꯑꯅꯤꯁꯤꯗ ꯈꯜꯂꯣꯕ ꯀꯔꯝꯕꯅꯣ ꯅꯪꯅ ꯈꯜꯂꯣꯃꯤ ꯑꯩ ꯏꯟꯗꯣꯝꯆꯥꯒꯅꯦ ꯑꯩ ꯀꯀꯥꯒꯗ ꯍꯥꯏꯒꯦꯕ ꯍꯥꯏꯔꯛꯑꯣ ꯅꯪ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯅꯪ ꯈꯨꯝꯗ꯭ꯔꯦ ꯐꯔꯦꯁꯦ ꯑꯗꯨꯕꯨ ꯃꯉꯥ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅꯗꯤ ꯅꯆꯥꯅꯨꯄꯤ ꯁꯅꯥꯊꯣꯏ ꯅꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯟꯒꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯁꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤꯗꯃꯛꯇ ꯅꯪ ꯅꯨꯡꯇꯤꯒꯤ ꯅꯅꯥꯛꯇ ꯆꯠꯇꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯅꯕꯒꯤ ꯅꯆꯦꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯨ ꯅꯪ ꯀꯥꯎꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯣ ꯂꯣꯏꯅ ꯊꯣꯛꯑꯦ ꯁꯦꯠꯂꯤ ꯆꯥꯔꯤꯕꯗꯨꯁꯨ ꯃꯆꯨ ꯂꯣꯏꯅ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯁꯅꯥꯊꯣꯏꯗ ꯉꯥꯏꯔꯦ ꯁꯅꯥꯊꯣꯏ ꯑꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤꯅꯦ ꯑꯩ ꯂꯧꯅꯅꯕ ꯑꯩ ꯀꯀꯥꯈꯣꯏꯗ ꯍꯥꯏꯔꯨꯔꯒꯦ ꯀꯣꯔꯣꯅꯥ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯑꯆꯨꯝꯕꯕꯨ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯒꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯁꯥꯖꯧꯅ ꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯁꯥꯖꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯕ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯟꯗꯅ ꯊꯝꯈꯤꯕ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤ ꯌꯥꯏꯁꯅꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯅꯥꯊꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯉꯥꯟꯗꯒꯤ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯁꯤꯗ ꯌꯥꯗꯕꯗꯒꯤ ꯁꯦꯜ ꯄꯤꯔꯒ ꯑꯃꯨꯛ ꯍꯟꯅ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯤ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯁꯦꯜ ꯎꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯒ ꯑꯣꯟꯅꯅꯕꯒꯤꯗꯃꯛ ꯀꯌꯥꯔꯛ ꯍꯟꯅ ꯃꯉꯥꯟꯗ ꯍꯥꯏꯍꯟꯈꯤꯕ ꯑꯗꯨꯕꯨ ꯃꯉꯥꯟꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯝꯕꯤꯗ ꯁꯥꯖꯧ ꯂꯥꯛꯈꯤ ꯑꯃꯗꯤ ꯂꯨꯄꯥ ꯂꯥꯈ 4 ꯄꯨꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒ ꯑꯣꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯥꯖꯧ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯂꯩꯔꯝꯈꯤ ꯑꯃꯗꯤ ꯃꯉꯥꯜꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤ
ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯃꯍꯥꯛ ꯁꯝꯅꯥꯗ ꯍꯤꯡꯍꯧꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯋꯥꯐꯝꯗꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯅꯤꯡꯁꯤꯡꯗꯅ ꯂꯩꯔꯛꯄꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯉꯥꯜꯅ ꯑꯩꯈꯣꯏꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯇꯝꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯞꯅ ꯂꯤꯊꯣꯔꯛꯄꯗꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯃꯁꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯊꯣꯔꯛꯈꯤ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯁꯥꯖꯧ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕ ꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯥꯖꯧꯒꯤ ꯅꯝꯕꯔ ꯑꯩꯈꯣꯏ ꯀꯨꯞꯅ ꯁꯔꯚꯤꯂꯦꯟꯁꯇ ꯅꯩꯅꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯈꯤ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯅ ꯈꯪꯈꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯕ ꯃꯤꯑꯣꯏ ꯑꯣꯏꯔꯒ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯖꯧꯗꯒꯤ ꯂꯥꯞꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯐꯥꯎꯈꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯒꯠꯈꯤ ꯋꯥꯍꯪ ꯄꯥꯎꯈꯤ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯅ ꯂꯤꯊꯣꯔꯛꯈꯤ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯁꯦꯡꯅ ꯍꯥꯏꯗꯕ ꯇꯥꯔꯕꯗꯤꯅꯦ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯐꯥꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯁꯦꯟꯅꯔꯛꯂꯤꯕ ꯅꯨꯃꯤꯠ 2-3 ꯁꯨꯔꯕ ꯁꯦꯡꯅ ꯍꯥꯏꯌꯨ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯂꯣꯏꯅ ꯐꯥꯔꯦꯗꯅ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯍꯥꯏꯕꯗꯒꯤ ꯇꯧꯈꯤꯕꯅꯣ ꯁꯔ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯈꯪꯗꯕꯅꯤ ꯑꯁꯦꯡꯕ ꯍꯜꯂꯨꯔꯣ ꯅꯀꯣꯛ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯃꯐꯝꯁꯦ ꯍꯥꯠꯇꯣꯛꯑ ꯊꯝꯃꯕ꯭ꯔꯣ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯅꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯤ ꯃꯔꯣꯟꯗꯣ ꯉꯁꯤꯗꯤ ꯂꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛꯄꯨ ꯃꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯔꯃꯦꯜ ꯑꯣꯏꯗꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯅ ꯂꯛꯅꯕꯤꯔꯤ ꯃꯍꯥꯛꯀꯨꯝꯕ ꯃꯔꯥꯏꯕꯛ ꯊꯤꯕ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯗꯨꯒ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯄꯤꯌꯨ ꯌꯥꯗꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯁꯦꯜ ꯈꯔꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯒꯦ ꯀꯣꯔꯠꯇ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯨꯝꯅ ꯍꯥꯏꯕ ꯇꯥꯕ ꯀꯔꯤꯒꯨꯝꯕ ꯆꯨꯝꯅ ꯍꯥꯏꯗꯕ ꯇꯥꯔꯕ ꯀꯣꯔꯠꯇꯒꯤ ꯄꯨꯊꯣꯛꯂꯒ ꯅꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯁꯔ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯁꯔ ꯑꯁꯣꯝꯅ ꯌꯣꯔꯣꯅ ꯃꯈꯣꯏ ꯃꯔꯥꯜ ꯌꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯍꯪꯂꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯃꯈꯣꯏꯗꯒꯤ ꯈꯪꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯤꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯖꯧ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯉꯥꯜꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯐꯨꯈꯤ ꯑꯃꯗꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯛꯈꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯉꯥꯜ ꯍꯤꯡꯍꯧꯈꯤꯕꯅꯤ ꯌꯣꯔꯣꯅ ꯑꯗꯨꯒ ꯌꯣꯔꯣꯅ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯁꯥꯖꯧ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯊꯝꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯑꯩꯈꯣꯏꯕꯨ ꯄꯤꯕꯤꯌꯨ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯕꯨ ꯍꯦꯟꯅ ꯋꯥꯅꯅꯕꯒꯤꯗꯃꯛ ꯁꯤꯟꯕ ꯃꯄꯥ ꯑꯃꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯃꯔꯟ ꯃꯊꯨꯝꯁꯤꯡ ꯑꯁꯤꯕꯨ ꯃꯉꯥꯜꯗ ꯈꯖꯤꯛꯇꯪ ꯈꯥꯏꯕꯤꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯉꯥꯜꯒꯤ ꯄꯨꯟꯁꯤꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯣꯏꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯍꯤꯡꯂꯤꯕ ꯃꯆꯥꯅꯨꯄꯤꯒ ꯀꯔꯤꯃꯠꯇ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯔꯕ ꯑꯁꯤꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯧꯔꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯤ ꯌꯦꯜꯂꯛꯀꯅꯤ ꯃꯆꯥꯅꯨꯄꯤꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯉꯥꯜꯅ ꯌꯦꯜꯂꯛꯇꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯖꯧꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯈꯤꯕꯅꯤ ꯌꯣꯔꯣꯅ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡꯏꯟꯅ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯃꯈꯣꯏꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯌꯣꯔ ꯑꯣꯅꯔ ꯑꯥꯏ ꯑꯣꯕꯖꯦꯛ ꯌꯣꯔ ꯑꯣꯅꯔ ꯑꯣꯚꯔꯔꯨꯜ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯅꯩꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯇꯁꯦꯡꯅꯃꯛꯀꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯀꯁꯇꯗꯤꯁꯤ ꯌꯥꯏꯁꯅꯥꯗ ꯑꯃꯗꯤ ꯃꯉꯥꯜꯗ ꯀꯔꯝꯕꯗ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯃꯗꯨ ꯈꯛꯇꯪ ꯅꯩꯅꯔꯛꯄ ꯀꯦꯁ ꯑꯃꯈꯛ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯁꯤ ꯋꯥꯍꯪ ꯄꯥꯎꯍꯪꯗꯨꯅ ꯃꯈꯣꯏꯕꯨ ꯔꯤꯃꯥꯟ ꯂꯧꯊꯅꯅꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯦ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯦꯁ ꯑꯁꯤ ꯑꯃꯨꯛ ꯂꯦꯞꯅꯕꯒꯤ ꯃꯊꯧ ꯇꯥꯔꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯔꯤꯃꯥꯟ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯂꯧꯊꯔꯕ ꯃꯇꯨꯡꯗ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯀꯣꯔꯠꯇ ꯃꯈꯣꯏꯕꯨ ꯄꯨꯊꯣꯛꯅꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯁꯅꯥꯊꯣꯏ ꯃꯃꯥꯗ ꯁꯤꯟꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯗ ꯁꯤꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯊꯪ ꯅꯨꯃꯤꯠ 2 ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯣꯔꯠ ꯑꯁꯤ ꯑꯃꯨꯛ ꯌꯩꯊꯣꯛꯏ ꯗ ꯀꯣꯔꯠ ꯏꯁ ꯑꯦꯖꯔꯟ ꯌꯥꯃꯣ ꯑꯉꯥꯡꯁꯤ ꯁꯤꯟꯅꯈꯤꯗ꯭ꯔꯤꯅꯤ ꯀꯔꯤꯅꯣ ꯇꯧꯏꯁꯤꯕꯣ ꯉꯁꯤꯒꯤ ꯃꯥꯌꯣꯟꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯧꯔꯤ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯀꯔꯤꯅꯣ ꯃꯣꯏ ꯑꯁꯤꯗ ꯄꯨꯂꯞ ꯑꯣꯝꯁꯤꯟꯅ ꯂꯩꯒ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯝꯇ ꯌꯦꯡꯁꯤꯜꯂꯣ ꯍꯣꯏ ꯌꯥꯃꯣ ꯌꯥꯃꯣ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯃꯄꯥ ꯁꯥꯖꯧꯒ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ ꯄꯨꯗꯗꯤ ꯀꯩꯅꯣꯅꯦ ꯀꯣꯟꯅ ꯃꯈꯣꯏ ꯐꯥꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤ ꯄꯨꯈꯤ ꯇꯥꯕꯅꯤꯅꯦ ꯏꯟꯁꯄꯦꯛꯇꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯆꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯪꯖꯔꯦ ꯑꯗꯨꯕꯨ ꯋꯥꯔꯤꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯑꯃꯨꯛ ꯌꯥꯏꯁꯅꯥꯗ ꯑꯃꯨꯛ ꯁꯤꯟꯅꯈ꯭ꯔꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯀꯣꯟꯅꯗꯤ ꯁꯤꯟꯅꯧ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇ꯭ꯔꯤꯗꯅ ꯌꯦꯡꯕꯗ ꯀꯜꯂꯣ ꯑꯆꯨꯝꯕꯒꯤ ꯏꯁꯣꯔ ꯂꯩꯕꯅꯦ ꯇꯨ ꯃꯥꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯑꯃ ꯂꯦꯞꯂꯔꯦ ꯌꯥꯏꯁꯅꯥ ꯅꯪꯗꯤ
ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯥꯃ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯕꯣ ꯍꯥ ꯅꯪ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯕꯨ ꯀꯔꯤꯒꯤꯅꯣ ꯌꯦꯡꯉꯣꯏ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯗꯤ ꯁꯤꯗ ꯂꯩꯔꯦ ꯅꯪꯅ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯃꯄꯥ ꯃꯆꯥꯁꯤ ꯃꯥꯃ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯄꯥꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨ ꯀꯜꯂꯕ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯆꯍꯤ 3 ꯃꯥꯅ ꯑꯉꯥꯡ ꯑꯁꯤꯒ ꯈꯪꯂꯛꯄ ꯃꯥꯃ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯩꯒꯤ ꯃꯐꯝ ꯂꯩꯈꯤꯗ꯭ꯔ ꯃꯥꯃ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯥꯃ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯀꯔꯤꯃꯇ ꯉꯝꯗꯦ ꯌꯦꯡꯉꯣꯍꯦ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯈꯣꯏ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯣꯅꯦ ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯅ ꯀꯧꯖꯔꯤꯕꯁꯤ ꯇꯥꯔꯤꯕ꯭ꯔꯣ ꯁꯅꯥꯊꯣꯏ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯁꯅꯥꯊꯣꯏ ꯑꯩꯈꯣꯏꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯏꯄꯥꯏꯆꯥ ꯑꯃꯨꯛ ꯂꯩꯔꯨꯔꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯁꯤꯗꯩꯗ ꯀꯣꯠ ꯂꯦꯞꯅꯔꯅꯤꯌꯦ ꯀꯣꯠ ꯑꯃꯨꯛ ꯂꯦꯞꯅꯔꯒ ꯑꯃꯨꯛ ꯅꯪꯕꯨ ꯑꯃꯨꯛ ꯄꯨꯈꯤ ꯇꯥꯔꯗꯤ ꯅꯪꯒꯤ ꯄꯄꯥꯗꯤ ꯌꯥꯝꯅ ꯋꯥꯔꯅꯤ ꯄꯄꯥ ꯇꯨꯡꯗ ꯀꯧꯔꯤꯌꯦ ꯄꯄꯥ ꯍꯥ ꯀꯅꯥꯅꯅꯣ ꯀꯅꯥꯅ ꯀꯧꯏꯅꯣ ꯃꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯗꯣ ꯑꯗꯨꯗꯣ ꯄꯄꯥꯒꯤ ꯇꯨꯡꯗ ꯀꯧꯔꯤꯌꯦ ꯍꯥ ꯀꯅꯥꯅ ꯑꯩꯈꯣꯏ ꯑꯣꯏꯔꯝꯃꯣꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯑꯩꯈꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯅꯅꯦ ꯑꯩꯅ ꯀꯧꯔꯤꯌꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯣꯏꯖꯕ ꯊꯤꯕ ꯑꯁꯥꯎꯔꯝ ꯀꯥꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯈꯤꯕꯅꯤ ꯂꯦꯝꯍꯧꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯆꯪꯖꯐꯝ ꯄꯤꯌꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯤꯌꯦ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯤꯌꯦ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯋꯥꯍꯟꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯇꯨꯡꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯅꯪꯅ ꯍꯨꯟꯇꯣꯛꯑꯝꯕ ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯗꯨꯅꯦ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯉꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯈꯪꯕ꯭ꯔꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅꯣ ꯅꯪꯕꯨ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅೋ ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯄꯄꯥ ꯁꯅꯥꯊꯣꯏ ꯄꯄꯥ ꯃꯃꯥꯁꯦ ꯂꯧꯁꯤꯟꯕꯤꯔꯁꯤ ꯄꯄꯥ ꯍꯌꯦꯡꯈꯩ ꯃꯃꯥ ꯑꯃꯨꯛ ꯍꯟꯅ ꯑꯔꯥꯟꯕ ꯇꯧꯔꯔꯣꯏ ꯍꯥꯏꯌꯦ ꯄꯄꯥꯅ ꯍꯥꯏꯗꯥꯏꯅꯦ ꯑꯔꯥꯟꯕ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯍꯩꯌꯨ ꯃꯤꯕꯨ ꯅꯨꯡꯁꯤꯕꯅ ꯃꯤꯑꯣꯏꯕꯒꯤ ꯑꯊꯣꯏꯕ ꯙꯔꯃꯅꯤ ꯃꯤꯑꯣꯏꯕꯗꯤ ꯀꯠꯊꯣꯛꯀꯗꯕꯅꯤ ꯃꯤꯑꯣꯏꯕꯗꯤ ꯅꯨꯡꯁꯤꯕ ꯍꯩꯒꯗꯕꯅꯤ ꯑꯈꯥꯡ ꯀꯟꯒꯗꯕꯅꯤ ꯍꯥꯏꯗꯥꯏ ꯄꯄꯥ ꯁꯅꯥꯊꯣꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯅꯦ ꯁꯅꯥꯊꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯒꯤ ꯅꯠꯇꯤꯌꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯅꯦ ꯃꯈꯣꯏꯗꯤ ꯑꯋꯥꯕ ꯈꯪꯗꯕꯅꯦ ꯅꯝꯊꯥꯛ ꯇꯧꯔꯤꯅꯦ ꯅꯨꯡꯁꯤꯕ ꯁꯥꯔꯤꯅꯦ खरा लेरगा अखोई हुंतोमगा अदुम चटखिनिये अखोइदा चैना पीनबने नुंगसिबगी अरुम अयांग लेते हाइदुना लाइरबगी इना खुनबगा खेनबगुम मागिनी हाइदुना लेरबा आइबु मानु हुंदोकपा ngambane अइसे मागिने अदुबु मादी अइगी नते अइ लाले हाइबा अइबु मुक्ता ngakpiyo हाइबा अइ अमुखना अइगी खोंथांग असिदा येटपिननबा कनासु लेररोइ अइगी पाबुंग हौजिकति मसाना सिनजबा लांगदा माक पुनमक्तो हौजिकति एंगोंदा येटननबा कनासु लेथ्रे हौजिकति पुनमक खंगनेदना अचुमना माइ पाइ नाकी अचुमना माइ पाक्लबने अइबु अमुक लुसिनबियो
ꯍꯧꯈꯤꯕꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯏꯁꯥꯅ ꯏꯔꯥꯜ ꯌꯥꯖꯔꯦ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯌꯨꯝ ꯄꯥꯟꯅꯅꯕ ꯇꯧꯈꯤꯕ ꯅꯠꯇꯦ ꯏꯆꯥꯕꯨ ꯑꯃꯨꯛ ꯂꯧꯁꯤꯜꯂꯒ ꯅꯍꯥꯛꯄꯨꯁꯨ ꯑꯃꯨꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯑꯄꯪꯕ ꯋꯥꯈꯜꯅꯤ ꯑꯔꯪ ꯑꯔꯥꯛꯇ ꯑꯩꯅ ꯇꯥꯎꯔꯨꯕ ꯑꯩꯅ ꯊꯥꯖꯔꯨꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯁꯣꯏꯈꯤꯕꯅꯤ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯂꯥꯞꯊꯣꯛꯂꯔꯣꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯅꯥꯊꯣꯏꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯩ ꯉꯥꯛꯄꯤꯕ ꯉꯝꯗꯦ ꯑꯩ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯉꯥꯛꯄꯤꯕ ꯉꯝꯗꯦ ꯑꯩꯅ ꯍꯥꯏꯖꯤꯟ ꯃꯉꯥꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯉꯥꯛꯄꯤꯕ ꯅꯪꯅ ꯉꯝꯗꯕ꯭ꯔꯅꯦ ꯌꯦꯡꯉꯣꯏ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯆꯪꯖꯔꯛꯄ ꯃꯤꯕꯨ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯀꯥꯏꯕ ꯄꯤꯔꯤꯕꯅꯣ ꯅꯪ ꯃꯇꯝ ꯂꯩ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏ ꯁꯨ ꯅꯣꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯅꯥꯊꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯧ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯨꯛ ꯀꯣꯔꯠꯇ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏꯕꯨ ꯑꯃꯨꯛ ꯅꯪꯒꯤ ꯅꯊꯥꯗꯒꯤ ꯃꯨꯟꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯁꯅꯥꯊꯣꯏ ꯀꯅꯥꯝꯇꯅ ꯂꯧꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯁꯅꯥꯊꯣꯏꯗꯤ ꯀꯅꯥꯝꯇꯅ ꯃꯨꯜꯂꯒ ꯄꯨꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯁꯅꯥꯊꯣꯏ ꯀꯅꯥꯝꯇꯅ ꯄꯨꯕ ꯌꯥꯔꯣꯏ ꯃꯉꯥꯜ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯀꯦꯁ ꯑꯃꯗ ꯑꯃꯨꯛ ꯁꯅꯥꯊꯣꯏꯒꯤꯗꯃꯛꯇ ꯅꯈꯣꯏ ꯀꯦꯁ ꯁꯣꯛꯅꯗꯅꯕ ꯅꯈꯣꯏ ꯌꯥꯁꯤꯟꯅꯔꯣ ꯄꯨꯟꯅ ꯄꯨꯟꯁꯤꯟꯅꯔꯣ ꯍꯧꯈꯤꯕꯗ ꯁꯣꯏꯈꯤꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯔꯒ ꯌꯦꯡꯉꯣꯏ ꯁꯅꯥꯊꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯁꯦꯝꯅꯕ ꯍꯣꯠꯅꯔꯣ ꯀꯣꯔꯠꯅ ꯀꯔꯤꯒꯨꯝꯕ ꯁꯅꯥꯊꯣꯏ ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ ꯍꯥꯏꯅ ꯄꯤꯈ꯭ꯔꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯕꯁꯨ ꯌꯥꯏꯁꯅꯥꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯥꯀꯟ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯋꯥꯒꯗꯧꯕ ꯂꯩꯔꯕꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇꯣ ꯄꯨꯟꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯋꯥꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯁꯔ ꯃꯥꯅ ꯑꯃꯨꯛ ꯎꯟꯊꯣꯛꯑꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ ꯁꯔ ꯑꯩ ꯑꯃꯨꯛ ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯊꯥꯖꯗꯦ ꯄꯄꯥ ꯃꯃꯥꯅ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯁꯤꯗꯤ ꯃꯃꯥ ꯄꯄꯥꯗ ꯆꯠꯂꯔꯣꯏꯅ ꯑꯃꯨꯛꯇ ꯋꯥꯁꯛꯑꯒ ꯍꯥꯏꯌꯣ ꯑꯁꯦꯡꯕꯅꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯏꯆꯥ ꯁꯅꯥꯊꯣꯏ ꯆꯥꯎꯕ ꯌꯥꯔꯦ ꯃꯃꯥ ꯌꯥꯔꯦꯅꯦ ꯀꯩꯗꯧꯕꯒꯤ ꯃꯉꯥ ꯌꯥꯔꯦꯅꯦ ꯁꯔ ꯊꯥꯒꯠꯆꯔꯤ ꯁꯔ ꯁꯅꯥꯊꯣꯏ ꯄꯄꯥ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯃꯃꯥ ꯀꯧꯕ ꯐꯪꯗꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯃꯃꯥ ꯀꯧꯕ ꯐꯪꯉꯅꯤꯀꯣ ꯄꯄꯥ ꯍꯣꯏ ꯏꯆꯥ ꯁꯅꯥꯊꯣꯏꯅ ꯀꯔꯤ ꯄꯄꯥ ꯄꯨꯈ꯭ꯔꯁꯦ ꯃꯃꯥꯁꯦ ꯌꯨꯝꯗ ꯄꯨꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ ꯄꯄꯥ ꯍꯣꯏ ꯆꯠꯂꯁꯤ ꯏꯆꯥ ꯁꯅꯥꯊꯣꯏ ꯂꯥꯛꯑꯣ ꯃꯃꯥ ꯄꯝꯒꯦ ꯂꯥꯛꯑꯣ ꯃꯃꯥ ꯄꯝꯒꯦ ꯂꯥꯛꯑꯣ ꯃꯃꯥ ꯁꯅꯥꯊꯣꯏ ꯂꯥꯛꯑꯣ ꯃꯃꯥ ꯌꯥꯏꯁꯅꯥ ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯃꯥꯅꯦ ꯑꯩꯁꯨ ꯅꯪꯒꯤꯅꯦ ꯃꯃꯥ ꯑꯩꯗꯤ ꯀꯅꯥꯒꯤꯅꯣ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯃꯥ ꯍꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯂꯥꯛꯑꯣꯅꯦ ꯕꯨꯙ ꯂꯥꯛꯑꯣꯅꯦ ꯑꯩꯈꯣꯏ ꯆꯥꯛꯂꯦꯟ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯂꯥꯛꯑꯣꯅꯦ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣꯅꯦ ꯏꯟꯁꯄꯦꯛꯇꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯗꯥꯗꯥ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯄꯤꯔꯣ ꯑꯁ ꯀꯔꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯇꯥꯅ ꯃꯤꯠꯇꯒꯤ ꯄꯤꯁꯦ ꯑꯣꯔꯣ ꯑꯗꯨꯝ ꯇꯥꯕꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯁꯔ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯁ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯅꯣ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯒꯃꯩ ꯁꯔ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯅꯣ ꯈꯪꯗꯦꯗ ꯁꯨꯝ ꯍꯥꯏꯖꯔꯝꯕꯅꯤꯗ ꯁꯔ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯁꯔ ꯒꯃꯩ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯈꯪꯉꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯣ ꯌꯦꯡꯉꯨ ꯅꯈꯣꯏ ꯃꯦꯗꯥꯝ ꯇꯝꯐꯥꯅꯅꯤꯗꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯁꯜꯂꯛꯏꯗꯨꯕꯨ ꯅꯍꯥꯛꯅ ꯕꯤꯅꯣ ꯐꯥꯔꯝꯗ꯭ꯔꯕꯗꯤ
केस असिबु यारमगद्रो अदुबुदि मासु लोट के यावना लोट बजान अदुबु कोइ थीरगा चप्पगा फाबनिदना कोर्ट पुथोलगा माबो मुक्तंगदि अइना फुदगेना खनमन अदुबु मसानने खोपाना अमुरानि रक थाबदुदा लोइना हाइदोरपै वानिद सेल खरदगी मयाइदा लोइना मिसिंग से लोइना पंगथबजान मासुने इमुंगदो खरा वाबा अदुदगिदि मंदोम साना पीबा सेलदुना आई तौगे ना लोइना तौरि जानिदना खोपाना अमुरानि रक छे थाबने मदुदगिदि लोइना ओथोरपै वानिद अदुदगिदि लाव कोर्ट चलगा असेंग मसिंगदो हाइगदबन करिगी नंगना तुमिना लेदोरि लाव अइना पुरगा लाकपने अदुना निदना मैडम माना करिनो असेंग मसिंगदो लोइना मरी लोइना हाइदोरकलिदगा असेंग अस कयादा हरावना चटखरबनो दियंगोने ओ सही तरे निपान कनो रोरगा अमुक सुमायना हरावना अमुक चटखिबसिदि अस खांगदे करि हाइगदोनो खांगदे नुंगाय याफना दम पालासनोदको अस सर असिदि करिनो नुंगाय याफना पांगनानबा सर पैसा खरा पिबिरगा करिनो फजना साग अमा सिलगसु करिनो उतियो करियो हवाईजार सगेम पोम्बो करियो तोरगा सामा सामिन्नबनदि फरोइद्रा सर गामै सर गामै नंबु उतिगा सगेम पोम्बगा याम चानिंगलबरो अस कुइरेदा करिनो सादा थक्तबना करि हाइगदबनो खांगदेदा मैडम लैसे तु हौरबनिदा अस करिनो ने हारिसुबो गामै यारे चनब तौसी फनी सर सॉरी सर वरा हुआ दे सर आई गरी मनाक्ता लैजरमगे सर गायखोने यानी सर आई गरी मनाक्ता अदुम लैजरमगे सर तौरिसेउ अदो कमाय तौबा चमिनरसे आई लंबी दले हरोगे होरेन कॉल तौरागे फरे दुदी चनब तौसी दे मते मनाव नुक्सिनबसे कलक्चद्रा कले अमना मगा अंडरस्टैंडिंग लेब अमना मबु मसक खंग अदुगा अमना मबु इकाय खुमनाब मसि नत्रबदि कैदोंग नुंगाइबे यार सनालोपा लंथुम पुनमक लेरबसुने इकाय खुमनाद्रब अदुगा अमना मगी मसक खंद्रबदिने कैदोंग नुंगाइबे मंगमा ओइबा ngamloi होय अदुदि चलसे चलसिलो गामैसे तौरिजों आदै कहीं मान तोइसिबो चेप्टा सब तै यंगा तोइसों ओरेनो मइंगोंदने मचेक्ते ये ngangoden लो चनब तौसिलो होय चलसिलो लाकले इंस्पेक्टर Lakle Inspector tayar Uthana ba Kanbina ba Anana thagachari ngasigi inspector tayai lising amaga home suba tangkak tabiri basing ngasigi tangkak tabiriga adong thamoida kari phawibagi adong pibirakpa feedback comment mate matang pajage loinana so idana maki comment section da su sangbiraga domna comment amamam tangsu thambiram thagachari lore ngasi diwari aise nangini mayam kamdo buiyoki happy ending oibi happy ending loi happy mayam punamam hekte yada bai tare point je tasalakna bawari si kuisalakna bai tare aduga khara sa sangwana mino ware ngasino minute khazitang 48 hai tare nangai 40 da loi thank you so much tagachari wari si the loi ba fa bata bi ba du mayam punamam ngai bi ba hai tare haying diga no tangka amana mo wari mo pudona laksage Thank you. Now beats up background music से नम ले है जी कहनो नम ले है कहीं है नो खंगती था कुछ है वाली सी दी पी drop ताद बंगम ड्रे न तापरे MD साइड खान फजना
ताखिबने हाइतारे ऐसो दुम ताखि लोइबगी दुदि पी फजना ताखि रोमान अमा पुमसो जोले हाइतार सो थागचरी तिलोतमा सगोल सेम मतम कुइरबगी तुंगदा थेंगसु थेंगना लाइव जाउबिरे ngasi kitang thenge pongkhai masu thenge du kai no hai khanda pongkhai du thengda de wari loiba songong amaroi do wari si sabada yam kuina sangre hai tare dialog mayam se sema sa adano ngasi da di loirage na ngasi muk sangdaraga di yaroi do thank you so much tagachari ponamangna bibira for comment mayam hari loriam Mr. Don arone koijam ponamang tagachari aduga angobi Hitler yam yaubire mayam Navicha, MD Sai Khan, Mary Tons, Topendro, Panama Thagachari, Mr. Don, Nalini Thagachari, Mr. Don Waros in City, Pirang, Lakta Momon Minok, Haidu Tare, Inspector Tayani, I forget up it. So many kapagalusin give one. I don't know. Kapasi awa the sukapi, no I with the sukapiko, Kapagatung of a Sulei, Kapaga kind of a Sulei. Aduga kappaga thungnaba haibadari nisin thagachari gangmai utisidi na tapire na bicha hoi utisi amna hawgre de ma hawjani sagem pomba sina hawjar sagem pomba ga sina hawgre de amte hawjani sada mina di hinada min di khangaro haitar akoi de adu de na te kabui sagem pomba lei ba kabui hei ba haitar adui ma pa phawo ga de haitar Tagachari Chinjak haibasina tin yolali tin chumali ha mit haibasi phajabasina mitna milu pirang tahali milu pirang ta dabadi kana suleiroi taibang pand Tagachari Premchan Wangjam fajakri ngasigi episode tak pirak thank you so much MD Amjad Khan Tagachari Kiran Hijam asloi chengkha kare ain pharaga thammane bajar lagbajida chengkha kare Kiranizam yes Binodeni Khomram Thagachari wari ngasigi happy ending ore tayagi last scene gi wari sidi kunung siamane tapire Thagachari Nandalal thank you so much Thagachari Victoria Tom thank you so much Chongtham Manishwar Lamganba thank you so much Kamnam Santibala Thagachari Namchilu Gonmai sar ngasigi tangkak sidi yamna nungsi yamna nungai na tapire thamoi se Benjari Matunda Tapire Thagachari Navicha Yam Pazai background Yam Chane Heaven Hoi thank you so much Namle Hadray Pakalure Say an over money as you say Taba Fangani Haying Digi so then tabi me thank you so much tension jage lusin jage a comment paraga koi statistics se name dhare hai tare sina khodi am soe sai le ram mi jing do jar handa gi bada ero se ta wang am kon da gi bada se khodi am sok pa hai tare thank you so much sagachari hanana abe khangem bam bala konjeng bam yamna nungai wari se thenglaba inglaba matam sida na ta pire thank you so much Ujikan di dum pamu panging di ing baze no khong ga je blanket ma cha ma ga ur ge yesalaga haitare hona jari jani khoisu inga ga berem kha bai naton horo kani se gi ko naton je allergy to bani yam tokon ba haitare aduna horo kani ne yam wa ba aduna ka manung se changhan ma pham ba da khong pong khali ni haitare thagachari thank you oda si loirak po wari loir ma tungi khonung ai si di kari hangun isa ji da lum law bo por ma ka thang da gi ba dong na to wi haitare yam tina nungai jani sai matang si di arumba thang da gi bagi haitar so thank you so much mani tombi adaga ibe chobi thok chom thagachari tahudo sing sing khalaga tabi se thangjaman jana sei nang se egini wari sugi mati nungai tapi thagachari nalini thagachari thank you so much episode nang se egini taramari suba thagachari taramari suba ji episode ina kari go web series nam taraga di episode taramari oidoine Anyway, thank you so much. Ngambo isage kari matam da shorna pina virati ko. Adum namba khaji ka namaga tak ngama. Amjad Khan P drop na ta peri yes P tabdo. P tabiki na harak pusi am ngai ji maram dai ga P tab mana bagi. Thagachari Mr. Don so haibire. Adu Lalita na mera pom thagachari ngasi wari gi ending am na fazai tampagi role am na fazai create apire thagachari. Thank you so much. Anana thagachari madam Hozikidi loisinjarage Romela NK warisi nuai tapire me apono mak section la lemina che phaba yai phaba pauta minarasi lebaka sida wanari bani
तसेंग हारबदा थवाई याउदरबा हक्चांग लौद्रिबनी हौजिकसे अदुगा लौदना लैरिबा इमुंग मनुंगना साइसिंग चादना लैरंगनी याम वारंगनी अदुगा अखोई थौदांग लौमिनसे मैम लोइनमक लेकाई खुंदा अखोई खाइदबा अमते लैरमो इमुंग मनुंगदा मिगी मतेंग पांगदबा मत लैरमो हौजिक अदु खरा खरा दम पांगमिनसे मैम पनमक इरे पासिगिदमक मरुइना खुन गाफगिदमक थौदांग यामिनसे खरा हेना मतम अमदे खोइ रिलिफ कैम्प लेबसिंग अदुने अमुक याम तौसनजरम हौजिनो मक मदु नाथैबा नते लेंगांगनासु करि करिनो खरा तौबनिना फै अदु पुनमकसे खुनगापगी करि करि खरा तौमिनसे अतोपदा यामना सोइथोक्तन हाइतारे अदु अथा अदुना तौदबिदा हाइबा तारे आइगी ओइबा मोनिको मैम सो थैंक यू सो मच सागचरी आइसकॉम द संदोक्चरिबा डायमंड टीवी की मथंग प्रोग्राम दी इंग्लिश मूवी मथंग लेप्तना दुमक संदोक्चगनी पुंग मापन तारक मतम दा अयुक्ता अमुक हना संदोक्चरिबा से ताहौदबा सिंग ओइना आइसकॉम द मेयंग ताबिब सिंगी अमुहना रिपीट थाजगनी तो सेक्शनल लेमिनरसी अफबा याफबो इमिनरसी लोइनाना इमा इमोइनु चाहोंग होंग बगिदमक याफबा अफबा पुनमक तो बिजरी थोरमसी यामना नुंगाई याफबा nga ngौबा चादुना हराव मथोय काबगी अदुगुमा थोरम अदुदी तोकथोकलबसु तंगाई फदना धर्मगी ओइबा तौदबा यादबा फुंगा लाइरुदा इमाबु नुंगसिबा इमाबु सोंजबा कच्चबा चौखटबा अफबा याफबा दुदी निमिनसे इमागी दमक्ता अदुगा तौफम थोकपा खरा हाइबा तारे हराव नुंगाइबा दुदी फोंदोकपा तोकलगा इमागी दमक तरु तनानबा सिट नानबा खोइगी तौफम थोकपा थौदांग सिंग लौमिनसे अदुना पुनमकु थागचरी इमा इमोनुगी नुमित लाकपुदसु पुनमकु याइफा मंगोल पिजरी खुरुमजरी